Louise Glück, The Red Poppy, Handokchaba, Hamom Promud. Angangba Poppy. Nangi wakal pukning adu leiramdrabasu yabani, khwaidagi maru oiribadi, pukning da minungsi phawba thamoy aduni. Taribaro, eigi di madu leijaye. Thamoy nungi minungsina lamjingbi eibu. Sargada eigi di leijari korauhanba mapu, numit. Eigi chakliba thamoy asu hangdoktuna enghalli mangonda. Ngangsang ngangduna chakliba eigi thamoy, maidi. Ningsing hali mahaki khangba ngamdraba maisa aigi thamoy nungdasu chakli mahausagum adubu karigumba minungsi khangba thamoy adu leiramdragadi karam tauba o aigi nungsijaraba ibung nungsijaraba iche ichal nakhoina minungsi yawba taibang mi oidringaida kumja kayaki mamangda aibu khoida jarambara nongmutang oidabasu nakhoina pamjarambara Ayaba pikibra nasana nasaba amuktang oirabasu kathokpagi sakaijabagi adubu sakaijaba ngamkibra nongmutasu ngamkibra kathokpagi ngamkibra kathokpa kaidaunungdasu achumba makti masi haibagi maramdi nakhoigi matau gumna aisu hojik wangangbang ngamme adubu ai haikigani machet tatlaba ay Tajo